First of all, the EPAC TV News welcomes everyone. Iran na amukta da missile chamyang rom kapsin dun landarak pa maram oiraga Israel da pak chana mang talak pa amadi athuba matam da Iran na amukta da missile lising kapsin na ba thorang tawri haiba pauta ba dagi Israel kanana bagi damakta America phong na Iran gi mayok ta tholak pa yana leiri haina report amana hairi karigumba Iran na amukta da missile lising rom kapsin dun landarak labadi Gaza ta hojik oiba phibam adumak Israel da su oirak pa yabagi akiba lakhiban Imphal West District ki manung janma Paubitik mayai laikai dagi Chesam Abdul Qadir Kowa wakhal choiraba mima natraba miyoi ama chingnaningai oiba mongda asi baksang oina phangkibaga mai leinana misi asida chenaba mara laiba miyoi sing chayak pigidabani haiduna penadraba miyamna changsilapa khongjangchingda Federation of Civil Society Organization Fox Manipurna moral support tawbaga loinana CS Abdul Qadir misida chenaba miyoi sing maralgi matungina logi oiba chapchaba thabak athuba matamda state asigi home department la khotuna misi asi achumba wayel miyam da phangan gadaban loinana laikhidrabagi imung manu nang hoiba awaba da sak yaba phongdokpaga loinana awaba nang lab imung da state lengang matik chaba compensation piduna imung manu gi awaba da mateng pangwi gadabani haina post ki information and the public relations secretary Nerish Mangan khuyek piduna thador pachirolaman hai cherolashin hai state government gi haibdi marili na ba machinery singa thodok asi lumna lobaga loinana maralai basing logi oiba ahoba thiduna nanthok khidana ba khotna bana miyamna pena dabadagi khorok yau lakshin bangamgan misi asigi matangda justice athu matamda deliver tawduna laibak miyamna haibidi lamanda masigi loda thajaba thamnak tribasi amukona thajaba hanjinana ba khotna gadaban manipuri luraba tanja asida laibak thiba thodok asiga mari lenena miyamna changchilakpa khongjang asida leader singna communal line chat khidana ba amadi yekna basingna khotong chab low khidana ba section ba mathau tai loinana social media platform chingna thodu achigi achumba well phangna bo khotna bagi mahutta emotion na chatuna communal oiba line da punana bo khotna roidaban amadi gelhongi dagi khunda minal ba ikoi masegi marakta wakhal taminaduna state asigi apun bagi saktam da kairakata wafam sing thamloidabani haibu wafam chu post ki chegolasin makhata na phongdorle manipur da laiba CS organization club punamangna Chesam Abdul Qadir misi asigi matang da justice phangdri phawba miyamna support tawbiyu haina Pangalite Manipur General Headquarter ki IPR Secretary Mukram Phundrai na pawmising unabada phongtokre Lilong da pangthokiba pawgi mifam amada mahakna hai Imphal West District ki manung chana leiba Paubitik mayai laikai dagi Chesam Abdul Qadir Koba wakhal choiraba mima natraba marilinaba government ki department asu mima natri haibagi certificate piraba miyoi ama ahing da thokhibadagi thinring cherakta yumnam huidrongi jaga amada huran bani haijinduna maral kya sijindun tamthina phubiraba matungda Police da sinabagi mahutta 8 unit 27 gi QRT team da sinaki haiba amasung tamthina phuraga hatlaba matungda mari makhong khangdana ba haidun trail mapal amada phumjillaga thamlamba haibasi yamna minungsi yawdaba tanatana karigumba khara khallaga miyo kharana chathabani haina lowe thawthok asida main accused oiriba 8 unit 27 gi khabasu lotkhiba amadi government na phawba hojik phawba phaba ngamdaba haibasi pangal community oibagi ra haibu hangamasu tholki misi asida chenaba Abdul Qadir bu phukiba amadi 80 gi unit sinaki mafam madugi miyoising hatpada chenri bu loknaba hotnaramba maral leiba miyo punamak cherak pigadaban state asigi home department athubada thabak lokhatuna misi asigi matangda achumba wayel miyamda phangangadaban mahakna hai state government ki marilindaba machinery singda haibadi thodok asigi matangda lumna lowbaga loinana maral leiba sing logi oiba akanba cherak pibana miyam pena dabagdi horokpa yahu laksin bangamgani misi asigi matangda athuba matamda deliver tawduna miyamna laibak asigi lo bu thajaba thamnarak kiba asi amukna thajaba jilaknaba chapchan thabak paikhat piu arambai tengol gi miyo kharan unlawful activities tangkak naidana chathakliba thabak singasida support tawbagi mong asi tokkadabani misi asigi matangda NIA da sinagadabani justice asi phangdi phawba aikoi khongjang handoktaba karigumba arambai tengol na main accused oiriba khaba bu putoktuna cherak pidrabadi terrorist ni hain lokthokadabani Chesam Abdul Qadir harpada chenri basing investigation tawrubada CBI NIA da case asi Manipur governor nu sinagadabani Manipur da leiba maitei pangal community gi CSO sing maina pai imai ben singnasu justice puthokpada mateng pangbiu Chesam Abdul Qadir misi asigi matangda JC na torpa democratic oiba khongjang kudimakta pangalte Manipur na support tawgani hainasu pangalte Manipur General Headquarter gi IPR Secretary Mukram Phundrai na pawmising da phongdokhe ningsing bayai
असी भक्चांग ओइना फंग्रब चेसम अब्दुल कादिर सही 23 अपोक चेसम अब्दुल जलाल इम्फाल वेस्ट डिस्ट्रिक्ट मनुंग चनब वांगोई पुलिस स्टेशन कोनब पौबितिक मयाई लेकाइदगिनी अब्दुल कादिर मियांग मिमानदब लोल थोक्तब अमदि ना ताथिब मियोइनी मार्क चलिब थासी तांग 38 थीब खंग्रि हाइन इमुंग मनुंग मियोइसिना वांगोई पुलिस स्टेशन द मिसिंग रिपोर्ट अमा पिखलखे रिपोर्ट अदुगी मतुंग इन वांगोई पुलिस अब्दुल कादिर की खंगु लिरकप मतमदा अरामबाई टेंगोल यूनिट 27 कंबु अमदा मियोइ खरन सिन्नकी हाइब खंग ngamlakhiban maduna maram oiraga chenari ba miyoy kana kana no haibadu khangdoklaba matungda miyoy kharak phagatpa hauki phagataba sing adugi manungda arambai tengol gi tengoloi taruk amasung misam ahum yaukhibani makhoibu pulisna wahang bong chathraba matungda pulisna abdul qadir gi thawai yaudra bhakchang adu samuru naurem gi tuel mapanda phumjillaga leiri haiba khangmung ngamkhibani mafam matude pulisna sangshin dun asi bhakchang sing adu lokhatlaba matungda haunabi matungna magistrate inquiry tawna matungda postmortem gi damak rims hospital sinaki bisu leikhraban nakal maromda mamangi lengak ki matamda afaba thabak kharasu tawrami haibagi khudam mayam amadi lei afaba thabak sing adugi manungda chief minister hakshel gi tembang haibadi cm hst asisu amani lairabagi pangkhai makhada leiba miyamna ana layengda thengdaibu khudongcha dabasing asigi yenglaga layengbuda changba senphamgi changkhara scheme masina puthok piduna miyoi kaya momon minok tamhalle lengak amagi tangai phadaba mathausingi manungda miyambu hakshel gi khudongcha piba haibasi yawe chokhotlaba leba khara di hakshel gi mailina basingda changbo senpham punamak lengak na puthok ibani madumak manipuri oina ngam khidrabasu cm hst gi makhada lairabu imung amada lupa lakh manga phawbagi asangbo senpham puthok piduna layeng mangam hanbasi khwaidagi chawba miyoibagi damakta tawba thabak amani haina lobu yai scheme masigi makhada miyoy lising kaya kanaba phangkhre ngaudong operation tawba ngamjadab ahal oiraba kaya amasu sel tangkhai ama puthok pidun layeng bikhraban macha sing natrak imung manungi miyoy ama narakpa matamda layeng sel leitabadagi pata paiduna inak khunbaching thongjinda bandan thamgi haina selamba imung kaya masi awaba kokhankhraban asuk kana khraba su maru oikrab scheme masi india da manipur ihan hana pai hibani aduga india government su kona paikhalakhiban india government su lupa lakh manga gi senfam tengmang oina piba ayushman bharat haibidi ayushman bharat pradhan mantri jan arogya yojana paikhatuna laibak asigi myo crore kaya da layeng bagi khudong chaba piriban asigum scheme masi ta hojikti india gi miyam punamak layeng ning mafam amad hekta layeng ba yabagi khudong chaba kaya su leiri adubu manipur da sel tungi phim ka hena sokchil lakpan maram oirega cm hst scheme masi akakna anaba khara khakta ta pusilakre masi gi matakta anaba khara khak adusu akakna hospital khara khakta di yengbagi khudong chaba piri hana mamang da layeng buda sel thadaramba anaba makal mayam amasu hojikti thada khidre lairaba miyam gi damakta manipur government cm hst da chawraba senpham mayam thadari senpham jing si hojina karam sinaribage kayam yam chumna thabak tawnaribage amasung mamang takta asoiba kari leikhibagi haibasi thidokpagi tangai phadaba lei manipur da leiba mipum khudim mabukchel senga thabak tawi haibi yade amaromda sel mayam ama sading tawriba si miyam gi maralni laira khraba lebak asina miyam gi damaktani haina kaithoklibi senpham kharadu anabagi mingda kanagum kharana kudong chab lawraga leibra haibasi thigatpagi tangai phadaba matam yore jingnaningai oiba mongda haibi cm hst gi makhada lupa tai khakpiba hidak kapad sinaba serinsing leibagi pikhalapa case memo da henjinna palambagi record kaya thengnare local market disposable ml 10 gi syringe amada lupa tai tagina kunthama thoi pawpi lupa kunthama thoi pi adusu adum sizinaba yai adugu lupa tai pi badusu chapmana mong sinaba yai anabagi imung manungnadi afaba syringe quality hanthaba syringe haiba ama makhoida thoini leite sizinnababu yaragadi adu leiraga sizinnai syringe haibisi anaba khaktana sina banina miyam aranba tawbasina sanai balilagi matangda kaisu khanjiluti ml 10 gi syringe ama leira u haina doctor gi prescription ama lakpa matamda hidak yolibu nupa aduna mangonda sendong khwaidagi phangba syringe adu pikigani mataw asumna cm hst gi makhada lupa tayet piba tara tel ml gi disposable syringe adu lupa yankai mathodi yonchille senpham adudi laingana puthokadabanina anabagi kambuna su thoini yangchilluti adubu madugi marum aduda laingaki exchequer gi lupa crore na khujing oiduna lup tawri cm hst asi government gi hospital khuding makta natana private hospital mayam amadu sinabi yahliban masi oiragadi cm hst card asi gi marumda doctor amasung hidak yon khara mannarak laingaki sengau sagul tawri hainor ibo phamasi achumbu oigadra haibisin hawjikti cm hst gi ana layengi hidak langtaksing leibada lut tawnabagi ufam ama thoklabanina
तसेंग वाथोक असी लेब्रा हाइब येंसिनबगी तंगाई फदब लाक्ले सेनफम कया यामना चदिंग तौखरे मियो लाख असुक्त कानब पीग्रे हाइब अदु नतबदा सेनफमसिंग अदु मरम चाना सिजनरिब्रा हाइब तंगाई फदन थिजिनगदबनी matang asida panjaning wafamdi CM HD gi senfamsing adu kamdong sizinakibagi haib thikat mathau tai aranba toromlagadi generation adu mathakta logi oiba akanba thabuk lokasi haijaning pausing asigi sargom oina Israel amadi Iran gi matang da wafam kitang thamjage Israel amadi Iran lebak ani gi marak akanba mongda hoju soknei lal asida America yaudi haina phongdorakpadagi malem gi lebak punama angak pa phauna kre hai report amagi matung ina Israel na Iran da landa dringi numit khari mamangda America na matik maya leiraba AGM 114 Hellfire air to ground missile sahum hen pihi bleigraban Middle East report amagi matung ina America hai belebak asi khwaidagi oideba ngangba masagi te yeng belebak amani haujuk Israel na Iran da landari ba asisu America na manung da chawna mateng pangi haina su report asini makhatare akan mamongda Israel amadi Iran lebak ani gi marak sokni bulal sin maram oiraga maliam da achoba chaitheng kaya soidna piklagani haina lan gi maram da khang hayab expert kaya na hai lan asina maram oiraga maruoina thau gi mamal da chawni henglagani loinana Israel yam line Iran gi nuclear plant sing da pak channa thukaiduna manghan takhan busu ngam loi hai Iran ga hauji hauji sokni ba akan mongi lan asida maram oiraga Israel gi prime minister Benjamin Netanyahu gi machanupa gi luhongba matam yaithokri haina phongdokle Netanyahu gi machanupa Abner Netanyahu nithokaba numit luhonggadabani panbaya badi Benjamin gi family sina mahakki machanupa luhongnabagi damakta sinba langba punam loigrabani adu bahauji thoknei lal sin maram oiraga yaithokpa gi khongthang asi lokhotkibani haina report aman makhatari Iran na amukta ta missile chamyankhai rom kapsindun landarakpana maram oiraga Israel da pak chana mang talakpa amadi athuba matamda Iran na amukta da missile lising kapsina ba thorang tawri haiba pau tabadagi Israel kanana bagi damakta America phong na Iran gi mayokta tholakpa yana leiri haina report amana hairi karigumba Iran na amukta da missile lising rom kapsindun landaraklabadi Gaza ta hojik oiba phibam adumak Israel da su oirakpa yabagi akiba lakhiban maram maduna America na makhoi khwaigi matik maya leiraba Burma Satri hairiba GBU 57 rom Iran da thadrak piyana lay hainasu report asini makhatari